ngasi June ki tarik kuntra Tuesday namit ki maru oiba I pausing ki update bijari ahan update ta NIA kota security ki section thorang kham thengna lakhole court awar ki matamda central amasung state forcing deploy tawre kuki singna dolai thabida maite sing hanjilak pa yaroi haiduna protest tawkhra matung chahi hena lanjalak laba dolai imung taraga manga gi mioi singna mayum yeng bachang bada paumi yaun atopa mioi sing yon kite nagaluk singna economic blockade kansinana ba warit nakhe CM na mahaki loina bigal lining thau Sanamabida chengbi chengba haiduna ingchikpa marata paporna ba thoni kre kuki singi chana thakna puda ngak seli haiduna security ga mukna kre DGP na special commando briefing pikre phumdida losilamba yauna khulai sing phakre amadi Mizoram da voter chahung ga taraga ni thoming chalu haiba yadre HIR na voter listing nifuga taruk chamaga mawdra mathoi athakre pau sandukna pizadringa gi mangwena na social media platform amu oiba Facebook page ta idini thona thaga post amakatang ana pathok sarangge maduri mamang takta Manipur gi phamdon phamnai basing mapalamda nuha nauriba nupi masa singa leminar mi amadi awaman oina selsi mokpira mi haibagi social media kyama viral workiba laikre madu muna kyamuk chumba amadi lanba maduna magi oikhaga ngasi iduni thona thaga post asidi maite minister ama Solsampur amadi kangkokpi gi nupi singa mani wangmada loina bagi tongan ba viral video clips mari kuki single hairi kuki nupida chopasi si5 khatara hairaga maite minister su yorboye sigumba sing asi nakhogi leader ni kaina board ka kahalakliba kendra gi voter sing asi tukatchehe handakti nakoina board pi gi toriba candidate adugi maramchat yengbiu kendra gi worker sing makhogi MLA singi maramchat loina hangliponida mapu manai punna ngaumi narini asumna thagalakli makhatarpada kuki singna dolai thabida maite sing tangtilak pa yaroi haiduna protest tawkhra matung chahi ahum hena lanjeluk laba dolai thabi gi imung taraga manga gi mioi singna mayum yengba changbada pawmi yauna atopa mioi sing amata changhan thite hairi May 2023 dagi horaklaga Manipur amasung Union Lainga na warasin prok tabadagi haujik chahi mari changsilak laba Manipur gi lalgi thagok singna maram oiraga lanjiner tuna relief camp singda changjapam lawkliba matung chahi ahan boina dolai thabi dagi kelakpa mioi imung taraga manga gi mioi singa makhogi pokphom horphom oiriba khul achida amukhana khundalai tanaba tharangi manungchana changsin bahokre dolai thabidagi lanjelaklaba imung taraga manga gi mioi singa ngasi ayupung taraga makhairom tarpada district administration gi official sing security forcing amadi kokomi gi thomi singaluna makhogi yum singi pibam yengsinba changlubani makhoina chai ohum hena thadok lamnaba yum singi pibam yengsinba changbada security gi oiba maramni haiduna imung taraga manga gi mioi singatana Paumi sing yauna atopa singdi ating bapiduna sanghan kira hari. Paumi sing sanghan draba pawda masa gi yum singi pibum yang silarga thongnar klaba matung. Kunja singa phongdor pui matung inadi makoigi yum kai sing adu maina tumna thadokiba amadi. Sai uhum hena lainaru draba matung da haujik hekta changsinduna laiba yabagi pibum oiramdre haiki matam sangna lainar tabna yumgi akoi basu napi haujinduna. Songjin haure hairi masingba kyasi ningthina. Chendokna bagi khongthang hana paikapani hairi. Hariba imung taraga manga mioi sing haujik Imphal East ki sawambung amadi sajiwada hangiba relief camp sing da sangjapam lawdun lairibani dolai thabi kuldagi punna yumkok kuntraga taret lairabasu ahanbigi oina yum taraga manga kundalai ta anabagi thabak pakhatani panba yabadi dolai thabi dagi lanjilakna maite sing amuk haljin handuna kundalai ta hangadoriba thawam asi pau phangwadagi ngarang kuki singna thortuna resettlement di map ta rally chakhiba laikhrabani ngasi kunja singna official amadi security force singa yum amasung khulgi phibum yengsilubada pamdaba thagok thoktanaba security akanba section tharang singlakotki yengsin kongsasida saruk yakiba kokomi gi convener YK direna paumi singda phongdorpada Imphal East district ki district administration na select pagi matung inna dolai thabi gi IDP singi resettlement gi damakta ahanbagi oina yumkok taraga manga gi mioi sing khangatlaga masa gi yumgi phibum madi ingkholi akoi gi phibum yengsin kibani IDP singbu masa gi yumphomda hanjil hanabagi lainga na lakhalakiba khongthang sing aikoi pungnamakna mateng paminaduna Dahi ohum hena yu mayumda sangba ngamdar laiba IDP sing hanagi pibum da hajin hanaba ponaminasi IDP singa kudong saba laku matamda kokomi amadi IDP singa kusamladuna thabak tawmiragani haiki IT road kuki singi chana thangna pubuda ngak sili haiduna security ga muknakre mamang tagi taraga humdoida lailon bafe kuki khuldagi fakiba naga micham tarani bangi manungda nupi taraga ni thoi thadorlaga hajinduna thamhauba nupa tarupu mihat thin hatok lambagi thasigi tarada kul asigi mafam amadagi phangkiba haudopo yaninga phongdok naga phurup singna kangkobi district yauna kuki taba hum singda kul amattadagi
पोचे सिंह पुतोक पुजिन तौबा यारोय हाइदुना अकनबा खोंजंग चंगसिलक लिंgai जरक्ता आईटी रोड कुकी सिंगी चाना थंगना पोरपा गाड़ी सिंह security na ngak selaga pur I haibagi wahuga khongjang changsiliba Nagasingna chaung namuk nakai ado sing matang da pang paung na hai ngarang central force ki personnel singna lambi asida tongan tongan ba polam sing purpa truck bo squat tawna chatna ba honaki adubo khongjang changsiliba liangmai Nagasingna khondariba chawang kening khulda khongjuloi sing protuna gari sing adu thatna thamki mapum asi kangkupi district headquarter gi nongchup lomda kilometer taraga marirom lapna ba mafam ni hari khongjang loi singna athing ba pirak patagi security personnel singi marakta kui namuk naki tungda security force na nampu da chang sin khrabasu makha tana pochai porpa gari sing asina security ga loina na thonglang atongba amadi thonglang akutpa yoksilakpada amukhana naga nupi sing nathing mupiraki khongjing changsileu liba singna lambida yotpi yunglambadagi security ki gari sing mangaronggi tiar sing puncture oiki hari nakal anina wari sanabada yasina poroktabadagi numitang pung taraga makhairom tarpada security force na khongjing loi sing bo tiar gas amadi smoke bomb sing sinaduna tankhai ki ahenba force oina rapid action force ki personnel singsu changsilaki panbe abadi kuki area singda chatliba national highway amasung interstate highway singda athing bapiriba asi tha asigi kunga tare tagi horduna pung nifu nipangi manungda lauthokadabani haina kotuna Manipur amasung union lengaka alternative ama porpa lekrabani hari amoromdana nagalup singna economic blockade kansinaba warip nakre nagamisam tarupu mihathina harpagi mayakta group asigi lupsing na changsilariba economic blockade ki khongjang he na kansin na buware lawre haina naga people organization NPO na phongorkli NPO gi chirot aman hai NPO na tribe hosting Sanapati district women association amasung Sanapati district student association ga punna pangthoki ba mihum amata hojik changsilagi ba khongjang asi angamba thaka pungnamakka he na kansin na buware lawani hari marmasina ware asigi manungsana khongjang asi kupna yengchina na ba supervisor committee amasu semle loinana lupsing asina changsilakpa khongjang singda miyamna mating pangbiu hari khongjang asi naga micham taru khatibagi justice fangri faw changsin thigani hari amoromdana DGP de special commando da briefing pikre phumdi da losilamba yauna kulai sing fakale hari operation chathanabagi thorang tawba oina special commando unit ki personnel singna masamaki sinphamni khangna amadi discipline nga Manipur da mayoknari ba security ki khudong sadam sing amato oina mayok minanabagi special commando unit officer amasung commander singda DGP na briefing pikre ngasi PHQ da pangthukpa thoromda DGP na officer sing asida marik chumba briefing pikibani amorunda ngasi security force na loktak part ki fuwala paton ga na nalaiba biomass phumdi da losilamba yauna khusukula sing phagapngamle harab singdi RPG launcher ama magazine amamam yawba point 32 gi pistol ani grenade ani lethot bomb ani RPG grenade ani improvised motor cell ama artillery cell ama tongan ba nongmagi maru taraga manga detonator ama point 303 LMG gi magazine ama SLR R gi magazine ama tube launcher ahum PP helmet ahum amasung BP cover mani hari amaram danga si DGP na ADG L/O ga loinana Kaching district amasung Sandal gi Laikunda leiba Nipan AR gi battalion headquarter da hakthina chatuna personnel singna lokhatpa security section thorang sing yengching thra hari amaram dana NI gi kota security gi section thorang kham thengla lokhale court awar gi batamda central amasung state forcing deploy tawri Unilenga ki Ministry of Home Affairs ki makhada mabangal kana laipa asigi mafum kuningmak pu jurisdiction oina consinduna investigation unit ama oina lekliba National Investigation Agency NIA na lokhatpa case singi while Imphal gi Puripok Chara Court Complex talaiba Imphal East amasung West ki district Imphal East amasung West district and Session Judge ki court singda chatharakpa amasung haujiksu makhatana chathagadaba case khara lehrobasu court complex asida laiba NIA gi special court oina designated Tauraba court anisida security gi section tharang sing pakhat trabasu thasig nipan da Thawal district ki Khambok talaiba district and Celsius court complex da hangdokiba exclusive special court Manipur NIA gi security gi section tharang kham thengna lokhat khre Manipur ngasi chahi kaya gi mamang gi outlaw underground organization sing lerakpana makogi activity sing laksinabagi damak tharpa thorom singi matanga matamantam gi Manipur lengak sina Ministry of Home Affairs da haijabagi case khara investigation agency asi da kusinaduna tijin homin bagi thabak tatharkibani masigumba case makal sing asigi manungda investigation gi saruk mapung fana loisinduna NIA gi case sing khutpai hanaba yabagi aya pekleba court anina charge sheet oiba file torpa yaukre makatarpada CM na maki loina biga lining thau sanamehida chengba haiduna
ing chikpa mara tappa pornaba thoni khre sanamhi lining asi maiti khaktagi nate Manipur pumbagini kemsan sanamhi lining asi maiti prup khaktagi nate haidna lining asidi Manipur pumbagini amasung sanamhi lining asi maiti khaktagini haiba apikpa wakalon thadukuna lining asi Manipur pumbagini haibasi aikoi puna anminasi haina chief minister y kemsana phongdokre mahoksa gum ngasi imfagi ahanba battalion Manipur rifles ki complex talariba lining thok sanami temple board nasinduna ingagi thalin lamita pangthokpa sanami cheng hawongbagi thorom ngasi mafam asigi haing kongbao ukphong yufamda lining laison galonena pangthokpa athoiba mithunglet oina saruk yaraduna mahakna phongdokibani video si pawdulada so khibang khibwa wasuma pigani channel si dong sibiduna share amadi subscribe tawbibi damo haini ta thar pa phongdoksari amadi makata nyan bi se batado ngam ojege